Tasingna doli chagani thakani khangdre khanta hodraba mikupsing aduna China masing thingamdana masa pumba phawrare school su satre mahaki matauda imungi mi pumbadi mi paiba phawnarabani karigumba kharadi leire khangnabasu maramduri kananasu khangdabana hina pakhacharammi Inkhalakpagi matamsida mama mapa mache mabungsingna macha manaw machanbu karida soihigadage khanna fanna cheirabasu wazarabasu aina mawa laudre aigi kusini khankrabadi isana manglaba matamda gyan taba natana makoigi layeng leite mangla fawbada gyan tadaba misu aikoigi iraksida masing thingamdana leiribani tungi punsibu hanna yengluda ngaihaki nungaibana aikoigi punsida kayamuk yamna mangzabage haiba khanglakpa mikupta isana isa phawba hangoiba soidana polakani maru oina nupi oibisingdi haina singna khong thangludrabadi noroki komda puthakibana kakhatpa ngamda chingkhatpina balaita adumak punsi kemkiba yaudaba nate chanabi buna thairaga ngaihaki apa madu fangle khalurabadi samasna tinsitna fam oirakani nupi macha kayana ithak irangda nongma kangdana hengalakli aduga nupa macha singna nisagi pakta tauduna nupi macha singbu laikha tahalli masi isa na semdok hodrabadi chahi yamsilaklaba phajaba apamba phauraktraba matamda aigi kut sambiduna chatminagadaba kanasu leiramloi siba ngaina awabagi pakta luptuna mamingtagi hingogani haibasi aikhoi mayamna kaudaba fai ngasi didoli paklaba samudragi pakta nau yaudraba hi amada tarwan thiba khangdana kangawnana leiba miyoy amaga pangkhak oirare somdana thadoi hayengdi namaisingni khanduna matha sana leiri punsigi ahanba nungsizaba misak amabu urani khanbada harauna leisagadaba adu manawgi matau uraga mahak unaba thoklaroi khalli phamung aduda masak machu thoktana ituk tukthana leiriba doligi nakanda phamduna manawbu yengli Thadoina ambe nangi nungaitaba pendabado icheda hayuse nangna dumna chada thaktana ungduna leiradi aikhoina karamda nungaigane irang langna ingawngna leserambi inauna lonthoktabi amagong ungduna leiraga karino aikhoina haigadabasibo doli tapna hairakli che ai kaisu tawdiye isa khara nungaitabane doctor da chatpana phagadaba mali nangna doctor sa sisu yade ai babada hairagane chanaba tawsi Loli machegi makutto nushina pairaga che ai kaisu tawdeba nangwagano hayeng itay unaba chatkani haidaine chalore amta nangna dumai sum leiraga ichina karamna chatkani kaigi chaloidoino itayda yam fai haidaine adubu cheksiluko iche thadoi sumomo nokna manawgi mamayandu makut aduna nushina nanbiri phabudi yam phai aduba mukta unadrimanina phone da khakta phaboiramadi kanana khangbano hoi inauna cheksilu hairabanina nachen hena cheksindoine ichese aigi che hoina fangjabase kayada laiba farabano ichena aigi da mawabiba aigi da mafana baibiba kaya aini che da onsinduna oina ngangbiba iche da fokot haluriba aise kayada haiba indabi manawoiribano asi haiduna mapidu sintarakli Thadoi sunungaitana amuka parina nasado soklani ni nangbo iche kesu khandese punsi haibase lanpha makhalamani afaba phattaba punna lanthingna duna chatkadabani afaba leirambagi phattaba su leibani phattaba leirambana afaba su leiribani afaba ngakta phattaba ngakta leiradine khena balaitana punsi gi maw khanglamloi inausidi pungni sonthagano maitai nupi haisidi thauna lai hainaribani Inauna khongfam ma soirurabasu maduda ninda tawgadaba nate lakadawriba lemhoriba punsisida cheksinna achumba lambida chatlabadine anawba punsigi mangalama soidana fangani lairikta thawai yauduna ne miyamna masak khangbi lebaki famnaibi ama oinaba honagadabane nachedi makha tambasu ngamdre aina leiri makhai inawani dine mi soidana oihangani doli mapi du tai tholaga ai chena haiba khuding soidana inganiye
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏꯌꯦ ꯐꯤꯜꯝ ꯑꯦꯜꯕꯝꯁꯨ ꯑꯃꯠꯇ ꯀꯨꯝꯂꯔꯣꯏ ꯑꯩ ꯍꯟꯗꯛ ꯆꯍꯤꯗꯤ ꯂꯥꯏꯔꯤꯛꯁꯦ ꯇꯝꯂꯔꯣꯏꯒꯦ ꯗ꯭ꯔꯣꯞ ꯇꯧꯔꯒꯦ ꯆꯦ ꯊꯥꯗꯣꯏꯁꯨ ꯃꯅꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯁꯤꯡ ꯗꯣꯂꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯅꯥꯎꯅ ꯋꯥꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯒꯦ ꯈꯟꯕꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯪꯂꯨꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯑꯗꯣ ꯍꯌꯦꯡꯁꯤꯕꯨ ꯑꯩꯅ ꯗꯥ ꯂꯩꯁꯦꯝꯕꯨ ꯎꯅꯕ ꯊꯣꯛꯈ꯭ꯔꯒ ꯅꯪꯕꯨ ꯅꯊꯟꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯗꯣꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯦ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯂꯩꯗꯣꯏꯁꯤꯗꯤ ꯑꯁꯦꯡꯕ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯋꯥꯈꯜ ꯂꯥꯡꯐꯥꯡꯒ ꯈꯜꯂꯗꯤꯅꯦ ꯏꯆꯦꯗꯤ ꯁꯥꯎꯅꯤꯀꯣ ꯍꯣꯏ ꯕꯆꯦ ꯑꯩ ꯐꯖꯅ ꯆꯦꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯝꯃꯨꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯂꯩꯁꯦꯝꯕꯁꯨ ꯍꯌꯦꯡꯗꯤ ꯊꯥꯗꯣꯏ ꯎꯔꯅꯤ ꯈꯟꯕꯗ ꯁꯛꯎꯗ꯭ꯔꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯂꯤ ꯂꯩꯁꯦꯝꯕ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯆꯪꯉꯛꯄ ꯎꯍꯧꯗ꯭ꯔꯦ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯂꯩꯁꯦꯝꯕꯗꯤ ꯃꯣꯃꯣ ꯅꯣꯛꯅ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯩꯅꯣꯅꯦ ꯂꯥꯛꯑꯦꯒ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯋꯥꯅꯤ ꯃꯃꯥꯁꯨ ꯅꯣꯛꯂꯒ ꯑꯩꯐꯥꯎ ꯌꯥꯎꯅ ꯈꯪꯉꯤꯅꯦꯍꯦ ꯏꯆꯥꯕꯨ ꯉꯥꯎꯗꯣꯔꯕꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯃꯥ ꯆꯪꯉꯛꯄꯒ ꯎꯗꯈꯩ ꯃꯣꯃꯣ ꯅꯣꯛꯂꯒ ꯂꯩꯔꯤꯗꯨꯕꯣ ꯏꯃꯥꯅ ꯎꯗꯕ ꯕꯨꯠ ꯄ꯭ꯔꯦꯠꯀꯨꯝꯕ ꯊꯋꯥꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯕꯣ ꯂꯩꯁꯦꯝꯕꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯍꯟꯗꯨ ꯀꯣꯜꯂꯒ ꯍꯣꯏ ꯌꯨꯝꯁꯤꯗ ꯕꯨꯠ ꯂꯩꯔꯁꯦ ꯏꯃꯥꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯕ꯭ꯔꯣ ꯍꯩꯁ ꯏꯃꯥꯕꯨ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯅ ꯃꯥꯏꯕꯤ ꯇꯥꯟꯅꯒꯦꯔꯥ ꯃꯥꯏꯕ ꯇꯥꯟꯅꯒꯦꯔꯥ ꯁꯤꯒꯤ ꯕꯨꯠꯁꯤꯗꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯤꯍꯦ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯅꯨꯊꯪꯗ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯏꯆꯥꯕꯨ ꯄꯤꯖꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯪꯒꯤ ꯕꯨꯠꯇꯨꯗ ꯆꯥꯛ ꯈꯔ ꯊꯣꯡꯕꯤ ꯍꯥꯏꯍꯧꯔꯣ ꯂꯩꯁꯦꯝꯕꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯤ ꯏꯃꯥ ꯀꯨꯏꯔꯔꯣꯏ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯑꯗꯧꯅꯦ ꯅꯪꯒꯤ ꯕꯨꯠꯇꯨꯕꯨ ꯅꯨꯄꯤꯔꯣ ꯍꯟꯗꯛꯇꯤ ꯂꯩꯁꯦꯝꯕ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ ꯏꯃꯥꯁꯤꯗꯤꯕ ꯍꯌꯦꯡꯁꯦ ꯅꯃꯧ ꯅꯨꯄꯤ ꯎꯅꯗꯧꯅꯦ ꯑꯃꯅ ꯃꯔꯣꯜ ꯑꯃ ꯃꯁꯛ ꯊꯤꯌꯦꯒ ꯃꯨꯏꯌꯦꯒ ꯁꯣꯏꯗ꯭ꯔꯦ ꯚꯨꯠ ꯃꯥꯜꯂꯝꯕ ꯚꯨꯠꯄꯨ ꯃꯥꯜꯂꯁꯨ ꯂꯥꯏꯕꯨ ꯃꯥꯜꯂꯁꯨ ꯏꯃꯥ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯅꯪꯗꯕꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯏꯃꯥ ꯅꯦ ꯍꯦꯛ ꯇꯥꯔꯅꯤ ꯇꯧꯕꯗꯕꯨꯅꯦ ꯌꯨꯝ ꯀꯣꯏꯗꯧꯕꯗꯤ ꯂꯧ ꯀꯣꯏꯕꯨꯡꯉꯣ ꯌꯨꯝꯒꯤ ꯋꯥꯗꯤ ꯁꯥꯊꯤꯅ ꯀꯣꯏꯔꯅꯤꯌꯦ ꯅꯆꯥꯒꯤ ꯋꯥꯁꯦ ꯏꯁꯤꯜꯂꯒ ꯊꯝꯃꯨ ꯆꯨꯝꯕ ꯆꯨꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯁꯛꯀꯤ ꯋꯥꯗꯤ ꯑꯩꯁꯨ ꯎꯗ꯭ꯔꯤꯕ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕꯣ ꯐꯖꯔꯝꯃꯁꯨ ꯊꯤꯔꯝꯃꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯔꯦ ꯅꯆꯥ ꯈꯪꯉꯦꯕ ꯊꯤꯅꯤꯡ ꯊꯤꯁꯅꯨ ꯐꯖꯔꯒꯅꯦ ꯃꯌꯥꯝꯒꯤ ꯉꯥꯃꯨ ꯑꯣꯏꯅꯕꯅꯤ ꯏꯃꯥ ꯁꯦꯟꯅꯕꯒ ꯉꯝꯃꯣꯏꯀꯣ ꯏꯪ ꯇꯞꯄꯤ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯂꯩꯕꯤ ꯏꯃꯧꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯨ ꯏꯃꯥꯅ ꯄꯥꯝꯂꯤꯗꯣ ꯂꯣꯏꯅ ꯃꯉꯣꯟꯗ ꯌꯥꯎꯔꯦꯕ ꯑꯗꯨꯗꯤ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯏꯕꯨꯡꯉꯣ ꯄꯨꯁꯜꯂꯛꯑꯗꯧꯅꯤ ꯅꯆꯥꯈꯣꯏ ꯊꯥꯔꯝꯃꯒꯦ ꯅꯃꯧ ꯅꯨꯄꯤ ꯊꯨꯅꯕ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁ꯭ꯀꯨꯜꯗꯅꯤ ꯕꯨꯡꯊꯥꯏ ꯗꯣꯂꯤꯅ ꯂꯥꯛꯇꯕꯗꯨꯗ ꯃꯥꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯕꯨꯡꯊꯥꯏꯅ ꯚꯥꯏ 5 days ꯁꯨꯔꯦ ꯗꯣꯂꯤꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯃꯥꯕꯨ ꯅꯥꯕꯒ ꯌꯥꯎꯖꯥꯠꯂꯥ ꯀꯣꯔꯧꯅ ꯅꯥꯔꯝꯕꯁꯨ ꯌꯥꯏꯌꯦ ꯚꯥꯏ ꯅꯠꯇ꯭ꯔꯒ ꯁꯨꯇꯤꯡꯒ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯚꯥꯏ ꯀꯔꯤꯒꯤꯔ ꯈꯪꯗꯦ ꯃꯥꯒ ꯀꯣꯏꯅꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯅꯣꯡꯃ ꯎꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯍꯔꯥꯎꯗꯕꯅꯤ ꯃꯥ ꯎꯗꯕ ꯅꯨꯃꯤꯠꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯆꯪꯗꯕꯅꯤ ꯑꯗꯩꯗꯤ ꯄꯛꯇ꯭ꯔꯦ ꯄꯣꯖꯤꯁꯟ ꯂꯦꯞꯄꯔꯣꯏꯒꯦ ꯍꯥꯏꯔꯣ 12ꯇ ꯅꯪ ꯑꯣꯖꯥꯁꯤꯡꯅ ꯅꯪꯉꯣꯟꯗ ꯍꯣꯞ ꯊꯝꯂꯒ ꯅꯨꯄꯤꯒꯤ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯦꯛꯖꯥꯝꯗ ꯅꯪꯉꯣꯟꯗ ꯁꯤꯟꯗꯣꯔꯤꯕꯅꯤꯅꯦ ꯑꯩ ꯕꯨꯡꯊꯥꯏ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯁ ꯄꯥꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯅꯤꯗ ꯂꯥꯏꯔꯤꯛꯄꯨꯗꯤ ꯑꯗꯨꯝ ꯄꯥꯏ ꯁꯨꯝ ꯃꯥꯕꯨ ꯀꯨꯏꯅ ꯎꯗꯕꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯕꯩꯅꯦ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯦꯡꯉꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯃꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯦ ꯍꯣꯏ ꯃꯥꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯦ ꯑꯗꯨꯕꯨ ꯂꯞ ꯏꯁ ꯂꯞ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏꯗꯅ ꯌꯥꯏ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯁꯦꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯁꯦꯝꯕꯅ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯉꯥꯏꯕ ꯋꯥꯗꯧꯔꯤꯗ
ꯄꯨꯡ 12 ꯍꯥꯏꯕꯅꯤꯀꯣ ꯊꯥꯗꯣꯏꯅ ꯅꯠꯇꯦ ꯄꯨꯡ 3 ꯍꯥꯏꯕꯅꯤ ꯃꯤ ꯄꯨꯡ 3ꯗꯨꯗꯤ ꯊꯦꯡꯃꯟꯗ꯭ꯔꯃꯤ ꯅꯪꯕꯣ ꯊꯦꯡꯉꯅ ꯆꯦꯜꯂꯗꯤ ꯀꯝꯗꯧꯕ ꯅꯁꯥꯅ ꯌꯥꯔꯕꯣ ꯇꯥꯅꯤꯡꯗꯦ ꯑꯁꯤꯕꯨ ꯐꯥꯒꯤꯅꯦꯅ ꯄꯨꯡ 3ꯗ ꯌꯥꯝ ꯉꯜꯂꯤ ꯀꯩꯅꯣ ꯁꯛ ꯍꯥꯏꯐꯦꯠ ꯎꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯅꯣ ꯁꯛ ꯍꯥꯏꯐꯦꯠ ꯎꯅꯕꯒ ꯍꯥꯏꯌꯦ ꯃꯤ ꯄꯨꯡ 1 ꯍꯦꯟꯅ ꯅꯃꯥꯡꯗ ꯐꯝꯂꯒꯅꯦ ꯆꯍꯤ ꯑꯃꯒꯤ ꯎꯔꯛꯇꯕ ꯁꯛꯇꯝꯗꯣ ꯐꯨꯒꯠꯂ ꯌꯦꯡꯗꯣꯏꯅꯦ ꯑꯩꯗꯤꯅꯦ ꯊꯣꯛꯆꯔꯛꯏꯁꯅꯤꯀꯣ ꯊꯣꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯌꯦꯛꯇ ꯂꯥꯎꯊꯣꯛꯍꯟꯗꯣꯏꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯉꯝꯁꯤꯜꯂꯛꯏ ꯎꯅꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯇꯣꯛꯎꯔꯁꯤꯔꯅꯦ ꯍꯪ ꯍꯥꯏꯌꯣ ꯇꯣꯛꯎꯔꯁꯤꯔ ꯀꯥꯏꯅ ꯅꯪꯅꯦ ꯆꯩ ꯆꯥꯅꯤꯀꯣ ꯍꯌꯦꯡ ꯑꯩ ꯁꯨꯝ ꯀꯤꯖꯔꯛꯑꯦꯗ ꯍꯌꯦꯡꯋꯥꯏ ꯑꯩꯒꯁꯦ ꯌꯥꯝ ꯐꯨꯛꯗꯧ ꯃꯥꯜꯂꯛꯏ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯄꯨꯡ 12ꯗ ꯂꯥꯛꯅꯤ ꯅꯪꯅ 3ꯗ ꯊꯣꯔꯛꯀꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯗꯤ 12ꯗꯒꯤ ꯅꯣꯏ ꯂꯩꯀꯥꯏꯗ ꯉꯥꯏꯔꯗꯧꯅꯤ ꯍꯩꯃꯥ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯉꯥꯏ ꯉꯝꯗꯕ ꯇꯧꯅꯨ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯣꯏꯅꯤ ꯆꯍꯤ 30 ꯅꯛꯁꯤꯜꯂꯛꯂꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯏ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯣꯏꯅꯤꯅ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯗꯣ ꯍꯣ ꯑꯉꯥꯡꯗꯤꯅꯦ ꯑꯍꯟ ꯍꯥꯏꯕ ꯏꯟꯗꯧꯕꯗꯣ ꯇꯜꯂꯤ ꯅꯪ ꯃꯔ ꯌꯥꯝ ꯀꯜꯂꯤ ꯑꯩ ꯏꯃꯨꯡ ꯆꯪꯂꯒꯦ ꯊꯦꯡꯈ꯭ꯔꯦꯕ ꯑꯉꯥꯡꯁꯨ ꯅꯥꯔꯤꯌꯦ ꯌꯦꯡꯉꯨꯅꯦ ꯅꯪ ꯃꯥꯒ ꯌꯥꯝ ꯍꯥꯏꯌꯦ ꯁꯣꯔꯤ ꯗꯥ ꯂꯩꯁꯦꯝꯕ ꯑꯩ ꯆꯪꯂꯒꯦꯕ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯑꯉꯥꯡꯁꯨ ꯅꯥꯔꯤꯕ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯍꯌꯦꯡ ꯄꯨꯡ 12ꯅꯤꯀꯣ ꯈꯪꯗꯦ ꯑꯩ ꯊꯝꯃꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕꯅ ꯐꯣꯟꯒꯁꯦ ꯁꯠ ꯍꯦꯛꯇ ꯀꯛꯑꯦꯕ ꯃꯤꯅ ꯍꯌꯦꯡ ꯌꯧꯕ ꯐꯥꯎ ꯉꯥꯏꯉꯝꯗ꯭ꯔꯀꯥꯟꯁꯤꯗ 11ꯗꯒꯤ ꯆꯠꯀꯦꯗꯍꯦ ꯅꯣꯡꯒꯧꯕꯤꯅ ꯂꯥꯏꯁꯦ ꯈꯧꯂꯥꯡꯅ ꯉꯥꯏꯖꯕꯒꯨꯝ ꯃꯅꯥ ꯀꯪꯂꯕ ꯎꯄꯥꯜꯁꯤꯡꯅ ꯌꯦꯅꯤꯡ ꯊꯥꯕꯨ ꯉꯥꯏꯖꯕꯒꯨꯝ ꯂꯩꯁꯦꯝꯕꯅ ꯍꯌꯦꯡꯒꯤ ꯄꯨꯡꯐꯝꯁꯤꯡ ꯉꯥꯏꯕꯗ ꯃꯤꯅꯤꯠ ꯑꯃꯅ ꯆꯍꯤ ꯑꯃ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯉꯥꯏꯕꯕꯨ ꯀꯜꯂꯕꯗꯤ ꯑꯗꯨꯃꯛ ꯃꯇꯝ ꯋꯥꯁꯨ ꯏꯟꯅꯗꯨꯅ ꯆꯠꯄꯅ ꯌꯧꯔꯔꯦ ꯉꯁꯤꯗꯤ ꯊꯥꯗꯣꯏꯒ ꯂꯩꯁꯦꯝꯕꯒ ꯎꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯩꯁꯦꯝꯕ ꯃꯣꯗꯥ ꯅꯨꯡꯉꯥꯏꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯌꯦꯡꯅ ꯃꯁꯝꯗꯨ ꯊꯥꯎ ꯈꯔ ꯇꯩꯗꯨꯅ ꯁꯦꯝꯂꯤ ꯃꯃꯥꯅ ꯐꯖꯔꯦ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯂꯧꯗꯅꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯑꯁꯦꯡꯕ ꯅꯁꯥꯁꯦ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯕꯣ ꯃꯥꯜꯂꯦ ꯏꯆꯥꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁ ꯀꯩꯅꯣꯗꯤ ꯏꯃꯥ ꯍꯣꯂꯤꯋꯨꯗꯀꯤ ꯇꯣꯝ ꯀ꯭ꯔꯨꯖ ꯃꯥꯜꯂꯦꯅ ꯍꯥꯏꯗꯦ ꯀꯣꯔꯤꯌꯥ ꯀꯥꯏꯅ ꯕꯤꯠ ꯍꯥꯟꯅꯒꯨꯝꯁꯤꯀꯣ ꯍꯩꯃꯥ ꯃꯤ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯁꯤꯡꯗꯣ ꯉꯧꯔꯗꯅ ꯇꯅꯥꯟ ꯏꯪ ꯂꯥꯎꯔꯤꯗꯨꯗꯤ ꯏꯃꯥ ꯑꯩ ꯄꯥꯝꯖꯗꯦꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯏꯃꯥꯟ ꯃꯥꯟꯅꯕꯁꯤꯡꯗꯨꯕꯣ ꯍꯩꯅꯗꯦ ꯍꯣ ꯏꯆꯥꯗꯤ ꯇꯣꯝ ꯀ꯭ꯔꯨꯖ ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯏꯃꯥꯗꯤ ꯇꯣꯝ ꯀ꯭ꯔꯨꯖ ꯍꯥꯏꯗꯣ ꯑꯃꯨꯛꯇꯕꯨ ꯎꯖꯗ꯭ꯔꯤꯅꯦ ꯂꯩꯁꯦꯝꯕ ꯃꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯌꯥꯔꯦ ꯅꯪ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯁꯥꯎꯍꯜꯂꯅꯣꯕ ꯃꯃꯥꯁꯨ ꯅꯣꯛꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯔꯤ ꯗꯣꯂꯤ ꯃꯁꯥ ꯉꯝꯗ ꯐꯃꯨꯡꯒꯤ ꯃꯇꯥꯏꯗ ꯐꯝꯂꯗꯨꯅ ꯃꯆꯦꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯤ ꯗꯣꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯊꯥꯗꯣꯏ ꯆꯝꯅ ꯀꯦꯔꯝꯃꯤ ꯄꯥꯔꯞ ꯇꯧꯅ ꯆꯤꯡꯂꯤꯕ ꯀꯥꯖꯜ ꯋꯥꯎꯔꯨꯅꯕ ꯃꯆꯨꯒꯤ ꯂꯤꯞꯁꯇꯤꯛ ꯍꯩꯅꯩ ꯈꯨꯂꯩ ꯈꯨꯆꯨ ꯑꯣꯏꯕꯤ ꯅꯨꯄꯤꯅ ꯀꯦꯊꯣꯔꯛꯄꯁꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯃꯃꯤꯠ ꯃꯃꯥꯏ ꯃꯅꯥꯇꯣꯅ ꯆꯤꯡꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯜꯂꯤꯕꯤ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯅꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯅꯦ ꯐꯖꯩꯌꯦ ꯊꯥꯗꯣꯏꯗꯣ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯀꯥꯡꯆꯦꯠ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯄꯨꯡꯗꯤ 2 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯂꯩꯁꯦꯝꯕꯗꯨ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯊꯥꯗꯣꯏꯁꯨ ꯄꯥꯏꯈꯠꯂꯒ ꯂꯩꯁꯦꯝꯕꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯤ ꯅꯣꯏ ꯂꯝꯄꯥꯛ ꯃꯌꯥꯗ ꯂꯩꯔꯤ ꯀꯩꯅꯣ ꯄꯨꯡ 3 ꯍꯥꯏꯔꯒ ꯑꯗꯨ ꯉꯟꯅ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯑꯩ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯝꯇ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧ ꯂꯩꯔꯤꯕ ꯅꯪꯗꯤ ꯑꯩ ꯎꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯁꯣꯝꯗ ꯘꯔꯤꯒꯅꯦ ꯂꯣꯏꯅ ꯄꯨꯡ 1 ꯐꯥꯁ ꯑꯣꯏꯍꯜꯂꯕꯅꯤ ꯑꯩꯉꯣꯟꯗꯗꯤ 3 ꯇꯥꯔꯤ ꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯏꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯣꯏ ꯊꯣꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯅꯨꯀꯣ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯗꯣꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯇꯩꯗꯣ ꯂꯥꯛꯏ ꯄꯨꯡ 3 ꯍꯥꯏꯔꯒ ꯉꯥꯏꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯗꯣꯂꯤꯁꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯑꯗꯣ ꯏꯆꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯅꯨꯀꯣ ꯊꯥꯛ ꯌꯥꯝꯅ ꯍꯩꯕꯅꯦ
Inauna nungsilambidadi ichenina aina haiba injage. Asi haiduna nokli. Thadoina mama amadi manaw nupida fazana hairamnaga mayumdagi thorakli. Mihulgi khonjelsu aka kum tawba horakli. Thangliba khongthang adusu yamna tapna thangli. Thadoina as ai sumtal ebu he iswar nacha pakhatpada yadre. Laisemba khudangi gari du yengna gari manungda famlambadagi mobile du lauthoklaga call tawshilli. Thadoi su pairei. Hoje fokeri banangbo ai ngai ba wareda. Thadoi tamna hairakli. Ai thore dada kaida leirino. Laisemba gari dagi fatkum thari. Kadai kaida no. Ai sida lepi. Loi lampak matai waramna. Thadoi su main road yauraduna ko yengli. Nupa ama gari mamangda leplibadu urure. Laisemba su nupi amana manada phone paiduna leiribadu makuna thangatli. Ai sida leire ubra. Thadoi tapna hairakli. Ure. Ani da phone kakthanarami. Laisemba nokfet tawna lakliba nupi aduda munna yengli. Wah, sidi fazai hai. Aina pamjaba skin color duni. Africa gi negro dawna muramdoi khalaga. Hash, sibo kaidanamde ukreda. Thadoi su takna changsilakli. Aduga Laisemba gi manakta leplari. Laisemba thadoi da dumak yengduna leiri. Thadoi su Laisemba na kari su hairaktabaduda makhut anidu kanna paisinjaduna ikaiba khangli. Thadoi tapna hairakli. Kedaurage kemta hairaktrisibo. Ayumda changkrai bro. Laisemba gyan khanglak laktuna. Ha fazai. Anati lau gari ka khalo. Masadu ithat thakatna gari gi thongdu khangang hangli. Thadoi su gari du ka khatli. Laisemba su driver gi seat adomda thongdu hangdolaga kakatuna famlari. Laisemba thadoi da yenglaga kaida sa saino. Anakpada. Laisemba gari du thongna wari saba horakli. Nasak asu fazaraga thiyenam toiba. Chahi ama hena uhanda ngame. Thadoi tumina pakhum pidana ayengba maikay amada yengduna leiri. Laisemba na kaino ayubadagi naga pangkrabo karing kumjisibo. Nati ai siam thirabo pamdrabo. Thadoi tamna hairakli. Mi ikairi ne. Laisemba su noklaga. Yare ikaibe matam nate ko. Hara wari sadongni. Dada se ai hana kaida nang ukre. Laisemba thawriba gari adu speed khara tapthari. Aduga thadoi romdo onsilaga hairakli. Ai su nang se kaida nang ukre na khaline. Niksingba thokterbo. No mai khoina hoingi school gi foundation day numita. Aina dada angang wanthabai kaida legi hangbado. Oh, ningsinge. As cha ida numito. Aina khonjal se nanga mane ina chingnabani. Aduda masak phajabadu ne. Nangdi thi haibani na thiramnina thajarudabani. Matamduna nangna isa fasana otpani ko. Phone yadrena bo pausu pau do ngami. Nangse ngaktinga iko. Kailamdano aikhoina chalisibo. Wa thaido pagadi haidene. Aikhoi yumda dai puradongni. Thadoi pakhatna hairi. Da adumai haigano. Aikhoi yum yang wari. Matang chadi. Ho luhongbada changdoba seldo aina loi puthongni. Yarba natra dude. Phagido matang chadi. Ai kapcharakani ko. Laisemba noklaga. Kamnu. Noi nupigi mi ilaga kapasa. Kai no ya mi te chentrok tong male. Amu wangakta. Thadoi karimta khumdre saujinaraga laikre. Gari du sum thorakpana classic hotel da lagli. Aduga chapo chafam restaurant leiribaduda changlagani du famli. Kai chasige. Se nange pamadu khalo. Table mathakta leiriba menu du paikhalaga. Thadoi du utuna Laisemba na hairakpani. Iya dana chaningmada adum khalo. Laisemba kai no khara yenglaga waiter da chapot khara order tawkhre. Laisemba phone du paikhalaga camera du hangladuna thadoi bu photo nambirakli. Makhola du tabada thadoi na hairai. As yam thibane namakanu bada. Thide imana photo na mo harini. Imana haiba ilene igise. Tali danang sidiba. Mini kai haraga. Ikai da hai ko na mi atopa yawbusu nate. Aingwanda bu ikairaga adum leiradi kamai wari sadoino ba. Se somde ngoba. Aikhoi ni punna selfie namseba. Laisemba
ꯃꯣꯕꯥꯏꯜꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯂꯤ ꯑꯗꯨꯒ ꯐꯣꯇꯣꯗꯨ ꯊꯥꯗꯣꯏꯗ ꯌꯦꯡꯍꯜꯂꯤ ꯑꯩꯈꯣꯏꯅꯤꯁꯦ ꯐꯖꯗ꯭ꯔꯣ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ ꯊꯥꯗꯣꯏ ꯃꯣꯃꯣ ꯅꯣꯛꯂꯒ ꯗꯥꯅꯤ ꯌꯥꯝ ꯍꯦꯜꯂꯤ ꯍꯣ ꯉꯧꯕ ꯑꯩꯅ ꯍꯦꯟꯖꯔꯁꯨꯅꯦ ꯐꯖꯕꯗꯤ ꯁꯥꯊꯤꯅ ꯅꯪꯅ ꯍꯦꯜꯂꯤ ꯁꯤꯗꯩ ꯅꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯇꯣꯏꯅ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯗꯧꯅꯤ ꯂꯥꯛꯀꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯒ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯗꯦꯠ ꯆꯠꯇꯥꯕ ꯏꯃꯥꯗ ꯍꯪꯈꯤꯒꯦ ꯑꯣ ꯑꯗꯨꯁꯨ ꯅꯃꯥꯗ ꯍꯪꯗꯣꯏꯕ ꯍꯪꯉꯣ ꯍꯪꯉꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯪꯈꯤꯒꯦ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯅꯔꯦ